FIFA World Cup ta Brazil na winning oibagi chance Wangna lay report. Qatar da hojik sa thariba FIFA World Cup asida serasang experience data lab ki matungina de Brazil na chawna mai pakpagi chance yamna Wangna lay re. Machine learning technique sizinaduna data lab project ke data scientist singi matungin na South American team na FIFA World Cup asida winning oibagi chance asi chada kundasmik mapan lay. Aduga semi-final yaubagi chance na chada yankayungdoi dasmik mari lay. Brazil gi oina di FIFA World Cup asida winning oibagi chada marfu draga taret dasmik mari nipan gi chance lay re. Aduga Argentina na chada marfu draga taruk dasmik amagi chance lay. Research asi FIFA World Cup 2022 haudringay mamangda sathagiba nay. Researcher singi maikaydagi makata na hairiba na knockout stage ta France na chada marfu draga humdoi dasmik mari, Spain na chada marfuga mapan dasmik taruk aduga, Germany na chada humpuga mapan dasmik taruk layre. British gambling company ge matungina de World Cup asida Brazil na mai pakpa haibase yadaningay oidraba wafam aman nay. Aduga France na ani suba position da layga nay. FIFA World Cup 2022 Lionel Messi, Enzo Fernandez ke goal na Argentina na Mexico bumaithiba piduna nahong na hinggadan kray. France na Denmark po maithiba piduna round of 16 ge qualify oy kray. Poland na Saudi bu thoy kray. Ngarang nung tilgi hanba match na sanakiba Cameroon versus Serbia ahum chanaduna draw chat kray. Ghana na South Korea bu ahum mani da maithiba pi kray. Brazil na Switzerland busu amasino da maithiba pi kray. Ngarang ahing nong yai matung pung taraga ni thoy minute kuntrada Portugal versus Uruguay sanakiba match ta Portugal na Uruguay bu ani sino da maithiba pi kray. Lionel Messi na mateng pangduna Argentina bu World Cup ta nahongna na mayol songhan khibaga loina na thangja numit ta sanakiba match ta Mexico bu ani sino da maithiba pi kray. Makhoi ge opening group C gi match ta Saudi Arabia gi makhuta maithi khiba Argentina na match ase do or die da sanaki amade mai paktuna game asida makhata na laithavage khongpham sesilan khe. Lionel Messi na match ki minute humpuga mari chatpa matam da sankhiba singtharaba goal amana Argentina bu mikap thogan khe. Angel Di Maria na pirakhiba cross pass amada Messi na oglaga di box ki wangmadagi meter kunmanga sangna bottom corner da kausin khiduna goal onthokibaga loina na mahakpu yengba lakhiba masing yamlaba Baboxing na nungay ba phongdokpagi khonjel na stadium adu ninkhe. Masagi chahi kuntraga mga surba striker asina supporter rom da mahakke mapambom ani adu thangatuna chensin-duna nungay ba phongdokhe. Mahak na mahakke mapambom adu nongthaklom da thingatuna mahakke marfu draga humdoi suba international goal chanbagi apen basu phongdokhe. Aroi bada tabi ri bapum namak pu thagachare.